ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯑꯞꯗꯦꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯒꯅꯤꯄꯠꯀꯤ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯋꯨꯃꯦꯟ ꯑꯒꯅꯤꯕꯤꯔ 2024 ꯅꯤꯀꯣ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯦꯖ ꯀꯌꯥ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯅꯣ ꯍꯥꯏꯠ ꯔꯤꯂꯦꯛꯁꯦꯁꯟ ꯀꯌꯥ ꯄꯤꯒꯅꯤ ꯔꯟꯅꯤꯡ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯟꯂꯥꯏꯟ ꯑꯦꯛꯖꯥꯝꯅ ꯍꯥꯟꯅ ꯇꯧꯕꯁꯤ ꯑꯦꯛꯖꯥꯝꯒꯤ ꯄꯦꯇꯔꯟ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯟꯖꯔꯛꯀꯦ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯃꯃꯜꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯈꯪꯍꯟꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯒꯤ ꯗꯤꯇꯦꯜꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯀꯔꯝꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯤꯄ꯭ꯂꯥꯏ ꯂꯣꯏꯅ ꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯖꯣꯅꯦꯜ ꯔꯤꯀ꯭ꯔꯨꯇꯤꯡ ꯑꯣꯐꯤꯁꯁꯦ ꯋꯨꯃꯦꯟ ꯑꯒꯅꯤꯕꯤꯔꯒꯤ ꯑꯣꯏꯅ ꯁꯤꯂꯣꯡꯗꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯔꯤꯀ꯭ꯔꯨꯠ ꯇꯧꯒꯗꯧꯔꯤꯕ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯁꯤꯒꯤ ꯑꯣꯏꯅ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯗꯦꯠꯁꯤ 13 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2024ꯗꯒꯤ ꯍꯧꯔꯒ 22 ꯃꯥꯔꯆ 2024 ꯐꯥꯎꯅꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯒꯤ ꯑꯦꯛꯖꯥꯝ ꯀꯃꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ CEE ꯑꯦꯛꯖꯥꯝ ꯑꯁꯤ 22 ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯒꯅꯤ ꯑꯗꯨ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯗꯤ ꯑꯦꯛꯖꯥꯝꯒꯤ ꯗꯦꯠ ꯃꯥꯟꯅꯔꯣꯏ ꯐꯣꯔꯝ ꯉꯟꯅ ꯊꯥꯖꯤꯟꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯦꯛꯖꯥꯝ ꯉꯟꯅ ꯇꯥꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯣꯃꯤꯁꯥꯏꯜ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯀꯝꯄꯜꯁꯔꯤ ꯄꯥꯏꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯔꯤꯂꯦꯛꯁꯦꯁꯟꯅꯆꯤꯡꯕ ꯁꯤꯡꯁꯦ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯖ ꯔꯤꯂꯦꯛꯁꯦꯁꯟꯕꯨꯗꯤ ꯑꯒꯅꯤꯄꯠꯀꯤꯗ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯥꯏꯠ ꯔꯤꯂꯦꯛꯁꯦꯁꯟꯗꯤ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯕꯤꯂꯣꯡ ꯇꯧꯕꯒꯤ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯁꯤ ꯗꯣꯃꯤꯁꯥꯏꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯦꯛꯖꯥꯝꯒꯤ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯑꯒꯅꯤꯄꯠ ꯅꯨꯄꯥꯁꯤꯡꯒꯤꯁꯨ ꯂꯣꯏ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯐꯦꯁ 1ꯗꯅ ꯑꯣꯟꯂꯥꯏꯟ ꯔꯤꯇꯟ ꯕꯦꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ CEE ꯁꯤꯅꯤ ꯁꯤꯗ ꯃꯥꯔꯛ ꯃꯌꯥꯝ ꯀꯦꯔꯤ ꯇꯧꯏꯀꯣ ꯐꯦꯁ 2ꯁꯤꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯔꯦꯂꯤꯅꯤ ꯁꯤꯗ ꯂꯝꯖꯦꯜꯅꯆꯤꯡꯕ ꯐꯤꯖꯤꯀꯦꯜꯁꯤꯡ ꯂꯣꯏ ꯇꯧꯔꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯔꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯑꯁꯤ ꯔꯨꯄꯤꯁ 250 ꯑꯣꯏꯒꯅꯤ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯪꯅ ꯌꯥꯒꯅꯤ ꯋꯨꯃꯦꯟ ꯑꯒꯅꯤꯕꯤꯔꯒꯤꯗꯤ ꯃꯥꯒꯤ ꯋꯨꯃꯦꯟ ꯑꯒꯅꯤꯕꯤꯔꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡꯁꯦ ꯋꯨꯃꯦꯟ ꯃꯤꯂꯤꯇꯔꯤ ꯄꯨꯂꯤꯁꯁꯨ ꯍꯥꯏꯀꯣ ꯑꯁꯤꯗ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯑꯣꯏꯕ ꯑꯗꯨꯒ 45% ꯌꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯀꯥꯔꯗ ꯂꯥꯏꯠ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜ LMVꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯀꯥꯔꯗ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯅ ꯍꯦꯟꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯣꯁꯀꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ 17.5ꯇꯩꯅ 21 ꯏꯌꯔꯁ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗ ꯋꯤꯗꯣ ꯑꯣꯏꯔꯕ ꯗꯤꯚꯣꯔꯁ ꯇꯧꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯒꯦꯂꯤ ꯁꯦꯄꯔꯦꯇꯦꯠ ꯑꯣꯏꯔꯕ ꯑꯗꯨꯒ ꯑꯉꯥꯡꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯥꯔꯛꯀꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯗꯤ ꯐꯨꯜꯐꯤꯜ ꯇꯧꯕ ꯑꯣꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗ ꯋꯤꯗꯣ ꯑꯣꯏꯔꯕ ꯗꯤꯐꯦꯟꯁ ꯄꯔꯁꯅꯦꯜꯁꯤꯡ ꯗꯥꯏꯟ ꯍꯥꯔꯅꯦꯁ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯞꯄꯔ ꯑꯦꯖꯇꯦ 30 ꯏꯌꯔꯁ ꯐꯥꯎ ꯔꯤꯂꯦꯛꯁꯦꯁꯟ ꯄꯤꯒꯅꯤꯀꯣ ꯑꯗꯨꯒ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯤ ꯐꯦꯁ 1ꯗꯅ ꯔꯤꯇꯟ ꯂꯩꯔꯦ ꯐꯦꯁ 2ꯗꯅ ꯐꯤꯖꯤꯀꯦꯜ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯚꯦꯂꯤꯠ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯏꯃꯦꯜꯁꯤꯡ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯀꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯤ 1 ꯑꯣꯛꯇꯣꯕꯔ 2003ꯗꯒꯤ ꯍꯧꯔꯒ 1 ꯑꯦꯄ꯭ꯔꯤꯜ 2007 ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯥꯎꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯗꯦꯠ ꯂꯤꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯇꯪꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯍꯥꯏꯠꯁꯤ 162 ꯁꯦꯟꯇꯤꯃꯤꯇꯔꯅꯤ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯛꯁꯦꯁꯟꯁꯤ ꯍꯥꯏꯠꯁꯦ 162 ꯁꯦꯟꯇꯤꯃꯤꯇꯔ ꯂꯩꯔꯤꯁꯦ ꯑꯁꯤꯗꯒꯤꯁꯨ ꯇꯥꯔꯛꯈꯤꯅꯤ ꯃꯅꯤꯄꯨꯔꯗ ꯕꯤꯂꯣꯡ ꯇꯧꯕꯁꯤꯡꯒꯤꯗꯤ 4 ꯁꯦꯟꯇꯤꯃꯤꯇꯔ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ 158 ꯁꯦꯟꯇꯤꯃꯤꯇꯔ ꯑꯣꯏꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯏꯠꯀꯤ ꯔꯤꯂꯦꯛꯁꯦꯁꯟꯁꯤ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛ ꯗꯣꯃꯤꯁꯥꯏꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯀꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯣꯏꯕꯇꯪꯅ ꯁꯤꯒꯤ ꯔꯤꯂꯦꯛꯁꯦꯁꯟꯁꯦ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯑꯒꯅꯤꯕꯤꯔꯒꯤ ꯑꯣꯏꯔꯣ SSCꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯇꯦꯛꯁꯕꯨꯛ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤꯅꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯦꯛꯁꯕꯨꯛꯁꯤꯗ ꯇꯦꯛꯁꯕꯨꯛ ꯄꯥꯁ ꯄ꯭ꯔꯣ ꯍꯥꯏꯅ ꯌꯥꯎꯔꯤ ꯇꯦꯛꯁꯕꯨꯛ ꯄꯥꯁ ꯄ꯭ꯔꯣꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯔꯨꯄꯤꯁ 439ꯗ ꯂꯧꯕ ꯌꯥꯒꯅꯤ ꯇꯦꯛꯁꯕꯨꯛ ꯄꯥꯁ ꯍꯥꯏꯅ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯦꯛꯁꯕꯨꯛ ꯄꯥꯁꯀ ꯄꯥꯁ ꯄ꯭ꯔꯣꯒ ꯈꯦꯠꯅꯔꯤꯁꯤ ꯇꯦꯛꯁꯕꯨꯛ ꯄꯥꯁꯇꯁꯨ ꯇꯦꯁ ꯁꯤꯔꯤꯁ ꯊꯥꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯇꯦꯛꯁꯕꯨꯛ ꯄꯥꯁ ꯄ꯭ꯔꯣꯁꯤꯗꯅ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯁꯤꯡ
chapter wise da thabasu yagani ko mock test su loin yaugani sida aduna any government job loina sida prepare to yagani ko previous year question loin phangdeni yamna kanabani textbook pass pro lobagi link su ai description da hapcharamge mayamna code T to M haba code si sinabiba kawiganu 12% gi discount phangani ko aduga sigi Agniveer join tawda phanggadriba salary se tha amagi ahan sahi da phangdu se 30000 ni aduga in hand na 21000 ogani aduga sumaina second year na 33000 ogani third year na 36500 ni fourth year na 40000 ni aduga 4 years ki service ni sida 4 years lora matungda seva nidhi package na rupees 11 lakhs muki changdi pension system gi type ta mayam service lora matungda khusinar-kani aduga magi physical si 1.6 km gi run ni group 1 na group 2 na ani thon khaidoi 7 minute 30 second fogi manungda ngamba candidate singna 60 mark phangani aduga group 2 dana 8 minutes fogi manungda ngamba candidate organa 48 marks phangani aduga magi long jump si 7 feet ki long jump ni qualifying tang oraga yare si di high jump su 3 feet ki high jump ni si ju qualifying tang ni mark atopa leite aduga physical se lora matungda medical su tawgani aduga last ta merit list lep tani merit list di written gi exam dagi CWE exam dagi sidagi logani ko do mayam hajik live government job sing je mayam karam job sing explanation to biro habdo mayam na comment section du habiramu hajik central gi government job mayam su lai railway gi NTPC lai 10 pass 12 pass graduation gi posting loin lai SSC gi Delhi police SI na khangnaba SSC CPO graduation level gi post su hajik la ka dore aduga SSC CHSL 10+2 gi clerk level gi exam tu adusu la ani mayam preparation ngantana tawbu yana bagi damukta video nganna thagat pir iro hairu mayam dum simjarake aduga SSC gi kwatigi chawbo post oriba CGL gi exam si graduation post oidini haiba post gi matang ju mangjona na video sembir u hairu ai dum video si simjarake mayam na nganna preparation tawbu yana bagi damukta aduga mayam job ki information sing notification sing gi explanation thagat chabasi mayam na Manipur gi job sing thagat pirakano haibu yauri bet comment pirakusu yawi ko adu central gi thabak sing thagat piro haibu yawi animak thagat piro so animak dum thagalo haibu yauri mayam adu mayam na comment section da clarify to biro karam job sing gi damak explanation video same sira haido mayam na decide to biro aduga mayam gi damak da kana gadaba content do same na hona jarake ngasi gona di matang sida video si tension jarake thank you